MAMI TV Manipuri Prime Time News meeting tabiriba pumnamakpu Chan Maibamna Khurumjari. Hauzik Pau Sandokna Pizari. Chahi Nimfumathogi Matunda Manipuri Nilakanta Yauba India gi nupa hockey team na Tokyo Olympic Games ki bronze medal lawre. Ngasi ayuk India ga Germany ga sanakiba bronze medal match ta India na goal manga marida mai paktuna Tokyo Olympic Games ki bronze medal adu lawba ngamkhibani. India na Tokyo Olympic Games ki bronze medal lawrakpa asida India ke President Ramnath Kovind, Prime Minister Narendra Modi, amadi Manipur ke Chief Minister N. Biren Nath thagapa phongdorakli. Madhya Pradesh training taukiba Lal Vivek Sagar amadi Manipur ke Nilakanta Sarmada lupa crore amwam piragani haina Madhya Pradesh ke Chief Minister Shivraj Singh Chauhan lauthokre. India ke President Ramnath Kovind na piba pausal amadahai chahi nifumathogi matungda India ke nupa hockey team na Olympic medal ama laurakpa asida Tungda haurakliba lebak asigi hockey sanaroi singda anoba inot ama hapkatuna masana asida heitu singtobe henkalagani haina India gi nupa hockey team bu thagatpa phongdorakli. Prime Minister Narendra Modi na piba thagat warol aduda hai India gi nupa hockey team na Olympic Games ta bronze medal lorakpa numit ase India macha khudingma ki thamoida haktuna kaungamdaba numit ama haibado aihuragani. Bronze medal lorakpa asina India pumba malem gi mamangda chauthuk saba pokhalle haina su Prime Minister na phongdoki. Manipur ki Chief Minister N. Biren na India ki nupa hockey team na pikiba performance adu thagatpa phongdokladuna hai higok machugi fizol set pa India ki nupa hockey team na Tokyo Olympic te bronze medal lobagi thodok asi puwari gi maru oiba thodok ama oina adumak ningsingduna lehoragani. Tokyo Olympic ki hockey masana da bronze medal lorakraba India ki nupa hockey team da yauriba Lal Vivek Sagar amadi Manipur ki Nilakanta Sharma Madhya Pradesh Hockey Academy da training tawrakibani. Makoi anibu ikai kumnaba utpa oina lupa crore amamam piragani haina Madhya Pradesh ke Chief Minister Shivraj Singh Chauhan lauthokre. Maraksida hockey India team ge midfielder oina sanariba kontha ahaluf makhal lekai degi sanglakpam Nilakanta Sharma Chief Minister N. Biren ga video conferencing ki kuthangda wari sanaduna Nilakanta Sharma bu pungning thawatki. Tokyo da Lairiba Nilakanta Sharma ga wari sanaba aduda Chief Minister N. Biren na India ki hockey players singna ngasi pikiba performance adu thagatki. Maru oina Nilakanta Sharma ki tongan ba technique sing adu yengbada apinba poki. Chahi nimfumathogi matungda lawba ngasi bronze medal asina Manipur amasung India pumba malemgi mamangda chauthok saba pokhalle hainasu Chief Minister na singthaki. Nilakanta Sharma na railway de hauzik tauriba post adu karino haina Chief Minister na hangba kaloinana makhata na ticket collector ohelaroi Manipur lenga ki chanaba thabak ama soidana piragani amasung lupa lakh humfudara manga amasu pinaba sem saduna leiri haina Chief Minister na makhata na phongdoki. Yam phajagre aikoina yengbadadi noigi performance khalambase aikoina just at least you can get at least goal mak thangrasu silver de okay expect karam mani adu khel sanabase kabhi takadir ke baat bhi hota hai but you played well nan yam phaja sanai thank you sir adu nan kari pame ai ki pam bai bu hoi bani puta job ta bo di pame do isa gi medal ga tana ba kaino ma ai di job ma ai di sports ta related ga ta ba atu ba ma ba Now, was it like this railway? The Kari Wale Bino Railway da senior TC koi ki ticket collector hoina laiba. Oh, acha se adu di hujikti Olympic medalist hoire mina ticket collector du helaroi dai. Nahan kaino kita mera bai kita hai ba dongna nang so helaroi da. But adu bu kari nangi kaino hoire ngani 75 compulsory nangi reward lai raya adagi nangi bronze medal phangakpagi adu ki paisa du gal na koina nangi natai chaba nanga sanaga do ba state ta nangi posama ai soi dana madu thangani nang adu ready lairo adagi maroina India ki team ki performance yam phajana sthana kare no ki kari Punjabi number 10 do Simranjit masu yam bhajana sanai aduga goalkeeper do series magi last ki magi na goal save to gudo wonderful noi ke do tholokani sir tholak pa se tang mapan da ki thokani da to sab jabi kaino to gudi khangde Manipur da koi tang kya ki ticket ya koi na to khangde okay They're really proud of you, proud of the whole hockey teams, because after 41 years of gap, our India is getting at least a medal in hockey. And once again,
I congratulate Tauri, the whole team. Congratulate Tauri, personally. You are from my constituency. I really proud of you. You are my boys, and I will definitely 75. And one suitable post for you in the state will be offered to you. Okay, thank you very much for making India proud. India proud as well as Manipur proud. India ki nupa hockey team na ngasi bronze medal lorokpa aduda hockey India ki president Gyanendra Ningomban asu thagatpa phongdorakli video messages oina thadorokpa thagat warol amada Gyanendra Ningomban hai hozik Japan da chathariba Tokyo Olympics 2020 ki ngasi sanakiba bronze medal match da India na Germany bu manga mari da maithiba piduna chahi nifuma thogi matung da medal lobangam lakpa asida hockey India ki president oina thagatpa phongdokli heng sanagadoriba nupi ki bronze medal match asida su mai paktuna nupa amasung nupi animal medal fongbangamba oirasanu haina Gyanendra Ningombana yaifa pausal pirakli Hoji Japan da chathriba Tokyo Olympics 2020 gi ngasi gi bronze medal match ta Bharatna Germany bu manga mari da maithiba piduna chahi nifuma thogi matungda medal phangmangamba timadu ore masi orakpada ayakna ai thamoidigi being a president of hockey India oina ai thamoidigi harau nuai phangtu polona timbu aina congratulation tawjari oina aikoi nupi competition da ai ngasi bronze medal match ki tamakta sanagador basi sumai paktuna Bharatna nupa amasung nupi competition da bronze medal amamam phangduna lakpangamba ohen bi haiduna ai isori mapunda thongni jabagalona hayeng nupi gi timda yagodiro chanori kudimakpu ayakna mangal asiwat pijari Indian hockey masana da bronze medal hek lobaga India team da yauba sanglakpam Nilakanta Sarma gi poknafam lamdam kontha ahaluf makha leikai da leikai gi miyam thoraklaga harau tayamba phongdoki masing yamlaba leikai gi miyam aduna dol thinduna bombla thaduna lambi sorokta harau tayamba phongdoki Tokyo gi oi hockey stadium da India amasung Germany sanakiba bronze medal gi match adu amana ama lakchaba yadaba gi maungda thoidok hendokna pungding chingsiningai gi masana ma oiki match adugi ahanba quarter horakpada Germany na match ki ahanba goal chanba ngamki loina na quarter asida Germany gi akanba attack kaya satharaktuna India gi defense line da tatana changing tawraki adumapu ahenba goal hapsin bading ngamkide ani suba quarter asida di goal gi ichaw thokpa haibadu oiki match ki 38 suba minute Manipur da ki haukiba Nilakanta Sarma na fazaraba tackle kaya tawduna pusillakiba ball ama Simranjit ta pass tawraki ball adu Simranjit na safu kalaba tomahawk shot ama thomduna goal onthoki quarter asimaki minute ani gi manungda Germany na goal ani chansilaktuna goal gi fibam ahum amada leiki match ki kuntaret amasung kunmapan suba minute Hardik Singh amadi Harman Prit na fazaraba rebound amasung drag flick ki mateng na goal gi fibam ahum da lehanki match ki ahum suba quarter dadi India na khudum chanba helan thinjilakhi quarter asigi minute kuntrama thoi satpa matamda Rupinder Pal na penalty stroke the goal ama chanki quarter asigi minute kuntra mari chatpa matamda fangba penalty corner ama Simranjit na goal onthokpa ngamki matang asidadi goal gi fibam manga ahum da leiduna India mai papa gi lambida hene naksilaki mari suba quarter da Germany na goal ama handoglabasu madumag na India fibam thian kibadi oiti match ki aroi bapung famda goal gi fibam manga mari da leiduna India gi nupa hockey team na matam kuina ngaiduna lakhiba medal gi asa adu ning mathungki panba yabadi kumza English ngamaga chamapan kunipan dagi ngasi fawbada India gi nupa hockey team na Olympic Games ta gold medal nipan silver ama amasung bronze ahum punna medal tarani thoi lokre hari